hai thabi maru piti marbin kuki hui thigo chai thibaikon sakthu nakrang do segai bangamba maitai nupi ni akhoi se khangabo nang na Robin mangang korongan ba kaina hari bodo napun si duga nang nongtang Robin mangang marak te lepangam godro korongan bagi marak te lepangam godro khunu na makon da saw bodo maina nang na kangpok pidagi chusanpur dagi kangpok pidagi hendaba minai nangumba nisa saba drugs saba biri thakpa nipa nangdi phi thoktoga video thagalakadabani viral satnaba nangna video thagalaiba bangkarda noigi kuki nupi myamgi makhon taribodo kuki nupi mayamdugi mamangna nangna lonsob ngangba yaragadi noi punna na phi thoktoga video thangalakpada kari kairage noidi na phi setra su jaba namaga su nachanupi ga su nangi nachin nanaw ga su noidi asom himina ba samina ba yaba adugumba third class kuki na phi setkani khangdaba lonsob ngangba noidi na phi setana video namo aduga amuka mu hagadabadi nangna tawriba khudimakto akhoidi huina samugi mathunda khongmani aina khalliye aduga nangna ngangai balon chopto akhoina mu ngang mangamdaba nate ko aduga ngasi aina nangoda sakthu nakrang segai ge hairi baje mi tagrane ni ikaina akhoidi asiga wakhong dala nammari akhoidi phi secha banina noidi na phi setana lakpanina na phi setabagi wangang tamangang ba piti marbin thabi maru nang nongtang kumdhar one kyamuk yam kan mani pano nang yengene sakthu drugs saba minai masa napa masak khangdaba nama masak khangdaba nang na kana awu khudingi Robin mangang da mongang korongan bada mongang ha CM biren nang bu CM biren manaka nongtang changba phangdoi bo na punsi do sakthu na thibong sa phangdraga na CM biren da adupiu ai niba sakthu minai kuki noi minai ne kuki noi napa du su minai oirakpa nabudau du su minai oirakpa Israel lagi ne dai ne noi bo thi jaba hui PT Marvin Kuki gi video khara semge adugi mamang da ekhoi gi maitai nupi YouTube channel paiba asima ha ki channel ni ma asina Kuki bu yamna respect thamaga video khara semai adugi matang da yona video thabi rei mayamna maha ga siga video amani khak sembi daga pakhum pibi go aina ado hojiki maitai nupi inau siga ina haijaga da lanpham changdraga ibung yupa ichinaw singi awana khangdraga Kuki bu jamna respect tona video semak pase semakanu noina imung mangon da khara chatlaga YouTube tagi news khara yengjallaga hekta ahya sing saraga video sembi rakanu inaw da khoina haijaga dabadi aduga kariguma lanpham jawna changaga ibung yupa singna wari ba relief camp da kapnari ba awana nangnari ba depression chatna mi ngawnari ba mayam do uba taragadi Kuki haibase karino noina khanggadabani aduna Kuki haibase karino khangdangai Kuki da gentleman Kuki da madam ka haibase tungda amuk haibi rakanu ai bofam se si haijage sangol maida piti marbin Kuki thabi maru Israel jongna chelhawro lan sidi akhoina sum ngamdrobani aduga nangumba piti marbin thabi maru sangol maida nangumba sidi akhoi korongan ba Robin mangang na ne moi thokpada kam thokpado adune khali khangabo napunsi duga nongtang Robin manganga mayok na dabaina nungti gi lai khoramo aduga amuka haibige he mathang din na phi yaudana video na mo viral chatnaba noi Kuki din na phi setpagi sukana de aikhoi gi pigliba angang laeng mangam dadana hoji relief camp da siri miyoi kayama thori yana sinarai aduta natana pigliba sahi kunma thoita phajariba masa sahi bu phadriba adugumba nupi masa kayama lukhrabi oina laihori ima kayama sahi marfu tara lalaba ima kayama mamite mapi kanghodiri masa do halakhidra haina asomdana leiron sandana mathau mamam pangthokna loikhrabani athauba kayagi mama kayama hojik leiri inaw nangna khangdra mare Kuki singsena loina khoi maitai gi mathakta attack tawraga misam kaya bu tamthina hatlaga adugumba mato mongda Kuki singla landai haibase aduga inawna Kuki nupi singsiga madam haiba amadi Kuki hui nipa siga gentleman ka haiba do tabada yamna nungai tare inawdi yamna laik haiba somali community khudingbu yamna respect tawra chatpa somali phai community khudingbu respect tawra chakadamni adubu ekhoi gi community do usilaktaba adugumba community dudi akhona respect tawam thokte ba famse simatanga inawda haige aduga inawda mo haiga dabadi ekhoi gi maitei gi awabe sizu nongtang thagat piro video da maitai gi awaba se hano ubiraga atopagi awaba do kona ibiu nangi imong manungi nangi hek popa nangi ima do phamung da tana leiraga nangna adu langsi amaga lekai gi jumthang na bagi duga hana chatori baro nangi imong manungi ima do hana phana ba hotna gi siaba nangi imong manungi ima do hana kanna ba hotna gi siaba Kuki nupi Jessica da nangna madam hairi bodo Kuki nupi Jessica da karamba engal la madam kauningai leige ba ha
aina haigadabadi magana thiriba machin lonchop mayam do inau taraba natro mana lonchop ngang bagi maunda respect tawri ro madam hairi base mana maitai community bu hullaga ngang bagi mahakpu madam haina respect piri baraba aduga pt marvin kuki asigumba third class ni pasiga gentleman ka hairi base asi kuki ni pasina ngang iba lonchop mayam koro nganba robin mangang duga pari EMOM cm duga lucy priya leidiba mayam siga aduki matik thina ngang iba maitai bu hunda na ngang iba adugi tamakta mahakpu gentleman hairi baro pari EMOM channel sibu yengbiriba mayam puna boy kai khomnajari isinau mayam waro biganu ngasi video siga khatang phajada wa hay amani kha yaw khare asi pt marvin kuki haiba nipa se ngasi su korongan bada video ma semi ne engonda screen record mate ama tawra thabi rei agi nuksiraba inaw amana adu aina inaw busu kai khumnajari adu inaw da haijaga dabadi hoi inaw hoina ibu nuksibade asi video si matang da sembi waina video thabi rakpani adu bo haujiki pt marvin sangol maida man basina video seng po matamda mayam yengbi ganu share to biganu aduga mana cm da ngangera aduga robin mangang da ngangera korongan bada ngangera engonda ngangera ngangni mangangje sanuaba drugs saraga ngauna leiba matamda life thaduraga ngang bakhara do adugo onjalaga kari sunga moidaba khununa makon da sawba mi ne ba mapun sida mabu robin ga nongtang mayok na bangam gadro robin gi mamang da robin akhoi gi leidiba tamo robin mangang manak ta mabu lepangam gadra ba mayam khanbiwa ba mana korongan badaga ma usi thoidana ga haibado korongan bagi khudang duna mutang chappada ma si kari oigani amta khanbiwa ba adugo cm birenda mana akhoi gi pabung cm birenda mana usi thoidana ga ngangi bado अखोगी पाबुंग सीएम बिरेना करीगुंबो ओंझलकप तारगदी मागसे नोंगमा फागद्राबा लोइसनबा मतमदा अदुना असिगी निपासेगा हुजि कै तौगनी अखोय मयामना हाइबदा माना लाइव थारकपा मतमदा माना माय वीडियो थांगलकपा मतमदा अमता चंगबिगनु अमता येंगबिगनु इचनाव मयामदैना हाइजगदबदी अदो माउना nganingबदी पेना ngango माउंदा सयु कैसुम अकाइबा लैते asi often tang haijage ichinaw mayam aduga igi nungsiraba inaw hojiki youtube channel hangiba inaw da soina haijagdabadi awaba se aduki mati wari bani mayam se depression chali bani mamang da leiriba masa khangakta adugumba ima kaya amasu leiri bani ado yamna nuaitaba wari se aduki mati yami ado loipuna makti ai mayam mamang da open haiba nuaitaba wari su lei akhoina video thangalakpada utpa yadaba video kaya amasu lei lanpham jauna changaga isinaw singna phong na chatpa yadaba narakpa matamda thokpa yadaba kayama lei akhoi khungak pa ichinaw singi asumba mayam amse akhoi di haktheng na la abani lanpham da sanga la abani na pende nungaite aduna isin inaw da soina haijaga dabdi kuki da kaidawai da respect thamganu kuki aiba kuki sidi ngasi nangunda ba namita nang sumoina karamba phim da tharakani abado asum khandaraga yengbiu aigi yumda aigi isabu aigi ibungbu aigi ipabu aigi imabu tamthina halakpa matamda khogi thamoi se kyam kaini aduna inawna hawjiki jessica sega madam hairiba pt marvin gumba kuki hui thi saba hui asigumba pt marvin gumba da gentleman ka hairiba se imung manung da thouriba sahi kun ma thoida phajariba pikliba nupi masa don lukhrabi ohre mami te ma pi kang hodriba masa ani do karama haina yok toriba no haiba adugumba mayam ama leiriba mayam do maru loi khare kaina viral chakhiba mayam ama leiba do ko adu modugi thamoida video se hek uba matamda kari phawruni adu mayam je khandabiu ado inaw da soina haijaga dabadi inaw su inaw gi video yamna phajai tabada su yamna nungai adu bo khajiktang video semakpa matamda kuki gi video semakpa matamda di inaw na khandaraga sembiya bo pham je simatang haijage ichinaw mayam ngasi gi di video se matang siga loisanjarage video siga soiran yaukhiba kya leraga su ngakpi waina pari EMOM channel la yengbiriba mayam punam ki pham da ikong nonjari kangle pak na yai phare bido pakhang mana yai phare mera da loiba amkom angang do tasto koi sida uribo umang je khoi gi kangbai khoi gi koki gi khunne maikhu ga kan uri je aduga son jum khoi gi sing mathak to uriba dolan jingji je khoi gi 9 year gi center kem ne adu huji puti 9 year asam rifle leitre khoi gi lauthokre adu khoi huji garawa lei aduga yam nangna koki gi khun ga thangna leiriba si gi mang uriba u horiba mofam jina khoi gi phawok choi khai awang laikai khoi gi tongbang kulub island na khangnari do adugi mafam dune aduga sum urga sonda laithoraga chingya da khoi gi u pareng sana horga saliba pareng asisina khoi gi kaino ne german road ne german road haina khangna ba du dune hauji hauji akoina leibase phawak sai khai kapnari ba chingdo asiga leire yam thina na e asi aina haibada kai hai haidon aduki matik na e asi yengbi chinaw mayam adu
अखोई खुनगा को इबुंग उपा सिंगी मतेंग पांगबिरे बा इबुंग उपा पुकचेन चाबा इमा मयाम पुनो पु हानिंगाय तना थागचरी इचनाव मयाम अखोई खुनगा को इचनाव सिंगदा मफम मफम चलगा डोनेशन पीरेबगी वीडियो खरासु लैरी आई अदु वीडियो द मथंग मथंग असम हापचरके